Amaromda People's Liberation Army Pla Lingkhatkhibagi Chahi 43 Mapung Phabagi Thouram Ngasi Thoubal District ki Mapham amada Pangthokkhre Pla Division 8 na Sinduna Pangthokkhibagi Lub asigi Mapung Kumon Thouram aduda Pla gi ahal oiraba kadar sing tongan ba CSO amadi Mairapai Binduk ki Thomi singna President oina sarugakhe Thouram aduda Pla gi leikidraba athauba singin mafamda haikat lekat tamduna amadi minute ani tumna leptuna awafungdokhe Maduga iroinana RPF PLA gi acting president na lamdam asik niyam da piba paujal patutuna tahan ki amati lubki ahal oiraba amasung thaupuba singda lengyan khudol tamduna ikai kumnaba utpana ngasi gi mapung oiba thauram sing oike Thouram gi saruk ama oina chaklen amasu puna chamina khe Thouram adubu mai pakna pangthokpada saruk yakhiba amati mateng panglakhiba pumnamakpu PLA Thoubal Division gi maikidagi thagat pizu phudukhe PLA gi mapong kumon asika mari leinana haukiba nongyai dagi hongna Thoubal District ki mapam kayada star amade banner sing thalamkhe Mapham kharadadi star amasung banner sing adu police na ayu angan mada nothokhe